ꯀꯔꯤ ꯍꯥꯏ ꯃꯌꯥꯝ ꯀꯣꯃꯦꯟꯁꯇ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯎꯁꯥ ꯕꯥꯏ ꯕꯥꯏ ꯉꯥꯏꯈꯣ ꯃꯌꯥꯝ ꯑꯝꯇꯪ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯀꯩꯝ ꯍꯥꯏꯔꯔꯣꯏꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯉꯁꯤꯒꯤ ꯃꯊꯦꯜꯅꯤ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯆꯔꯤꯁꯦ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯏꯕ ꯃꯊꯦꯜꯁꯦ ꯏꯆꯝ ꯆꯝꯅ ꯍꯪꯒꯥꯝ ꯆꯝꯅ ꯊꯣꯡꯉ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯇꯩꯁꯤꯗꯤ ꯑꯩꯅ ꯈꯔ ꯍꯥꯞꯆꯟꯖꯔꯦ ꯕꯣꯔꯥ ꯈꯔ ꯑꯗꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯃꯆꯥꯗꯣ ꯈꯔ ꯑꯩꯅ ꯍꯥꯞꯆꯟꯖꯔꯦ ꯑꯗꯨꯒ ꯆꯥꯖꯔꯒꯦꯅ ꯇꯧ ꯏꯅꯥꯎꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯩ ꯃꯃꯤꯡꯁꯦ ꯑꯝꯇꯪ ꯄꯥꯊꯣꯛꯆꯔꯝꯒꯦꯀꯣ ꯃꯥꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦꯀꯣ ꯄꯥꯖꯔꯛꯀꯦꯀꯣ ꯍꯦꯔꯤꯕ ꯑꯂꯩꯁꯪ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯃꯤꯡꯁꯦ ꯑꯩ ꯍꯥꯏꯕ ꯊꯣꯛꯇꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯣ ꯍꯦꯔꯤꯕ ꯑꯂꯩꯁꯪꯁꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯃꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯃꯥꯒꯤ ꯂꯩꯐꯝ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗꯒꯤꯅꯦꯀꯣ ꯍꯦꯔꯤꯕ ꯑꯂꯩꯁꯪꯅ ꯍꯥꯏꯕꯤꯔꯛꯏꯁꯦꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯅꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯕꯗꯣ ꯑꯗꯣ ꯍꯥꯞꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯈꯨꯔꯥ ꯏꯇꯣꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯍꯥꯟꯕ ꯀꯩꯁꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟट्ꯁ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯏꯃꯥꯟꯅꯕ ꯐ꯭ꯔꯦꯟड्ꯁ ꯂꯩꯕꯉꯩꯗꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯈꯣ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯃꯌꯥꯝ ꯑꯩ ꯈꯨꯠ ꯍꯥꯝꯃꯒ ꯑꯩ ꯂꯥꯛꯆꯔꯦꯀꯣ ꯈꯨꯠ ꯍꯥꯝꯃꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯎ ꯃꯣꯔꯣꯛꯁꯦ ꯆꯦꯔꯪꯗ ꯍꯥꯄꯛꯄꯒꯤꯅꯣ ꯇꯧꯕꯩꯅꯤꯀꯣ ꯁꯤ ꯈꯥꯝꯇꯦꯛꯏꯁꯦ ꯑꯗꯣ ꯑꯩ ꯃꯦꯠꯂꯒ ꯀꯩꯅꯣ ꯇꯧꯗ ꯋꯥꯎ ꯅꯥꯇꯣꯟ ꯍꯥꯒꯠꯂꯦ ꯕꯪ ꯂꯥꯎ ꯐꯨꯒꯠꯂꯛꯄꯥꯟ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯀꯩꯅꯣꯅ ꯏꯅꯥꯎꯁꯤ ꯃꯃꯤꯡꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯝꯒꯦꯀꯣ ꯍꯦꯔꯤꯕ ꯑꯦꯂꯩꯁꯪꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯅꯆꯦꯁꯤ ꯌꯣꯡꯆꯥꯛꯁꯦ ꯀꯩꯅꯣꯗꯒ ꯃꯦꯠꯇ꯭ꯔꯕꯅꯦ ꯑꯩꯅ ꯁꯥꯗꯧ ꯃꯥꯜꯂꯦ ꯊꯨꯝꯁꯦ ꯈꯔꯗꯤ ꯍꯥꯞꯄꯕꯅꯤ ꯈꯤꯇꯪꯒ ꯍꯥꯞꯈꯤꯒꯦ ꯑꯩꯒꯤ ꯍꯣꯔꯦꯟ ꯈꯤꯇꯪꯒ ꯑꯩ ꯄꯨꯔꯥ ꯄꯥꯏꯁꯟꯕ ꯅꯠꯇꯦꯀꯣ ꯉꯁꯥꯏ ꯀꯩꯅꯣ ꯃꯦꯠꯂꯨꯕꯗꯣ ꯃꯣꯔꯣꯛꯁꯦ ꯁꯥꯃꯟꯗꯧꯗꯤ ꯃꯥꯜꯂꯦ ꯉꯥꯔꯤꯁꯨ ꯈꯤꯇꯪ ꯅꯝꯍꯜꯂꯒꯦ ꯌꯣꯡꯆꯥꯛꯅꯤꯅꯀꯣ ꯏꯅꯥꯎꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯃꯅꯝꯁꯦ ꯄꯥꯏꯁꯜꯂꯦ ꯕꯪ ꯄꯥꯏꯁꯜꯂꯦ ꯃꯌꯥꯝ ꯃꯅꯝ ꯅꯝꯕꯤꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯗꯤ ꯃꯅꯝꯅ ꯌꯥꯗ꯭ꯔꯦ ꯁꯤꯗ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯁꯥꯡꯅ ꯇꯧꯔꯒ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯁꯦ ꯇꯧꯖꯔꯤꯅꯤ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯑꯩꯅꯅꯦ ꯉꯔꯥꯡꯒꯤ ꯑꯩꯅ ꯃꯨꯕꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯨꯕ ꯀꯤꯆꯟꯗꯣ ꯀꯣ ꯁꯨꯕꯒꯤ ꯑꯗꯨꯗ ꯑꯩꯅ ꯌꯦꯡꯕꯗ ꯉꯔꯥꯡ ꯑꯩꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯌꯦꯡꯕꯗꯒꯤ ꯅꯣꯂꯦꯖ ꯑꯃ ꯑꯩꯅ ꯐꯪꯖꯔꯦ ꯑꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯩꯅ ꯋꯥꯔꯤ ꯇꯧꯅꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩꯔꯛꯀꯦ ꯑꯩ ꯀꯔꯤ ꯀꯩꯝ ꯍꯥꯞꯄꯔꯣꯏꯒꯦ ꯐꯗꯤꯒꯣꯝ ꯀꯔꯤ ꯉꯥꯏꯔꯣꯡ ꯑꯝꯇ ꯍꯥꯞꯄꯔꯣꯏꯒꯦ ꯁꯤ ꯈꯛꯇꯪ ꯇꯧꯔ ꯂꯩꯊꯔꯒꯦ ꯍꯦꯛꯇ ꯑꯩꯅ ꯍꯥꯏꯖꯒꯦ ꯇꯧꯔꯤꯁꯦ ꯁꯤꯅꯦꯕꯀꯣ ꯁꯨꯕꯅ ꯑꯩꯈꯣꯏꯒꯤ Q&A ꯇꯧꯈꯤꯕꯒꯤ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯉꯔꯥꯡꯒꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯣꯂꯦꯖ ꯐꯪꯉꯦ ꯑꯩꯅ ꯑꯗꯨꯗ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯩꯅ ꯌꯨꯝꯗ ꯑꯩ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯌꯨꯝꯗ ꯍꯪꯉꯦꯕꯀꯣ ꯌꯨꯝꯂꯣꯝꯗ ꯍꯪꯀꯥꯟꯗ ꯑꯩꯅ ꯈꯪꯖꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯕꯀꯣ ꯃꯌꯥꯝ ꯑꯩ ꯄꯦꯡ ꯈꯔ ꯁꯨꯖꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯤ ꯑꯇꯩꯅ ꯃꯨꯕꯥꯡꯗ ꯃꯌꯥꯝ ꯂꯥꯏꯒꯤꯅ ꯊꯥꯗꯣꯛꯄꯗꯣ ꯑꯩꯁꯨꯉꯔꯥꯡꯗꯒꯤ ꯐꯖꯅ ꯄꯔꯥ ꯑꯃ ꯈꯪꯈ꯭ꯔꯦꯕ ꯂꯥꯏꯒꯤ ꯈꯛꯇꯪꯒꯤ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ ꯑꯗꯩꯗ ꯈ꯭ꯋꯥꯡ ꯆꯤꯡꯊꯦꯛꯄ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯏꯅꯥꯎꯗꯣ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯡ ꯆꯤꯡꯊꯦꯛꯄ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯍꯥꯏꯅ ꯍꯪꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯑꯒ ꯂꯝꯍꯥꯡꯗ ꯀꯩꯗ ꯆꯥꯕ ꯃꯇꯝꯗ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯅ ꯃꯤꯁꯧ ꯆꯪꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯠ ꯆꯪꯉꯤ ꯀꯥꯏꯅꯒ ꯍꯤꯡꯆꯥꯕꯤ ꯆꯪꯉꯤ ꯀꯥꯏꯅ ꯍꯥꯏꯅꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯂꯣꯟꯅꯦꯕ ꯍꯥꯏꯅꯔꯤꯕ ꯋꯥꯗꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯕꯀꯣ
ꯑꯩꯅ ꯆꯥꯖꯔꯤꯕꯁꯤꯗ ꯑꯃꯅꯕꯨ ꯌꯦꯡꯉꯣ ꯌꯦꯡꯕ ꯌꯦꯡꯗꯕꯒꯤ ꯋꯥ ꯅꯠꯇꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯅ ꯈꯨꯠꯁꯦ ꯄꯥꯝꯃꯨꯏꯌꯦ ꯆꯥꯛꯇ ꯂꯣꯏꯁꯟꯊꯣꯛꯀꯦ ꯑꯃꯅ ꯌꯦꯡꯕꯒꯤ ꯋꯥꯐꯝ ꯅꯠꯇꯕꯒꯤꯗ ꯁꯤꯒꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯁꯤ ꯑꯩꯅ ꯏꯇꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯑꯩꯅ ꯅꯣꯂꯦꯖ ꯐꯪꯖꯔꯦ ꯑꯩꯈꯣꯏꯅ ꯂꯝꯍꯥꯡꯗ ꯆꯠꯊꯣꯛꯄ ꯃꯇꯝꯗꯕꯨꯗꯤꯀꯣ ꯑꯩꯈꯣꯏꯅ ꯈꯔ ꯑꯗꯨꯝ ꯂꯥꯏꯒꯤ ꯇꯝꯃꯨꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯝꯖꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯂꯥꯏꯒꯤ ꯇꯝꯕꯗꯣ ꯇꯝꯖꯕ ꯑꯩ ꯍꯧꯔꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯁꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯕ ꯑꯃ ꯐꯪꯉꯦ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏꯒꯤ ꯁꯔꯨꯛ ꯈꯔ ꯑꯗꯨꯝ ꯊꯥꯗꯣꯛꯆꯒꯦ ꯆꯥꯛ ꯈꯔ ꯀꯩꯅꯣ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦ ꯔꯦꯈꯥꯗꯣꯀꯣ ꯃꯥꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦꯕꯀꯣ ꯑꯗꯩꯗ ꯁꯨꯝ ꯑꯍꯜ ꯑꯣꯏꯕꯒꯤ ꯊꯥꯗꯣꯛꯄ꯭ꯔꯥ ꯑꯩꯈꯣꯏꯗꯒꯤꯗꯤ ꯈꯤꯇꯪ ꯁꯦꯅꯤꯌꯔ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯣ ꯑꯍꯟꯈꯩ ꯑꯗꯨꯝ ꯇꯧꯋꯤꯗꯅ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯗꯒꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯈꯔ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯝꯖꯔꯅꯤ ꯑꯗꯣ ꯃꯔꯛꯇ ꯈꯪꯗꯦ ꯌꯥꯝ ꯂꯥꯝꯃꯟꯗꯅ ꯀꯥꯎꯊꯣꯛꯈꯤꯕ ꯌꯥꯎꯔꯒꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯆꯥꯍꯟꯅꯤꯡꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯆꯥꯍꯟꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯇꯥꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯕꯤꯔꯛꯄꯗꯨ ꯃꯤꯡ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯈꯥꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯤꯔꯛꯑꯣ ꯅꯆꯦꯁꯨ ꯈꯤꯇꯪ ꯍꯔꯥꯎꯖꯒꯦ ꯀꯩꯅꯣꯗꯤ ꯅꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯥꯏ ꯖꯒꯥ ꯌꯧꯅ ꯌꯦꯡꯕꯤꯔꯦꯒ ꯍꯥꯏꯕꯒꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯈꯪꯖꯔꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯕ ꯑꯃꯁꯨ ꯈꯤꯇꯪ ꯄꯣꯛꯆꯩꯗꯅꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯃꯆꯥ ꯃꯁꯨꯅꯤꯅ ꯍꯥꯏꯗꯤ ꯃꯃꯤꯡꯒꯗꯣ ꯈꯔ ꯆꯠꯆꯕꯗꯣ ꯉꯝꯖꯗꯕꯅꯤꯅꯀꯣ ꯑꯗꯨꯒꯤꯅꯦꯕ ꯀꯩꯅꯣ ꯇꯧꯒꯦ ꯆꯥꯕ ꯍꯧꯅꯕ ꯇꯧꯒꯦ ꯏꯁꯤꯡ ꯀꯣꯟꯁꯦ ꯁꯣꯟꯗ ꯊꯝꯒꯦ ꯍꯪꯒꯥꯝꯁꯦ ꯆꯝꯅ ꯊꯣꯡꯉꯒ ꯐꯖꯅ ꯍꯋꯥꯏꯖꯥꯔꯁꯨ ꯊꯛꯑꯦ ꯑꯩꯁꯦ ꯃꯍꯤ ꯈꯤꯇꯪ ꯍꯥꯟꯅ ꯊꯛꯀꯦ ꯏꯁꯤꯡꯒꯤ ꯃꯍꯨꯠꯇ ꯁꯤ ꯑꯣꯏꯅ ꯊꯛꯇꯣꯛꯀꯦ ꯍꯥꯎꯋꯦ ꯃꯨꯛꯕꯥꯡ ꯁꯨꯃꯥꯏꯅ ꯏꯊꯟꯗ ꯇꯧꯗꯕꯁꯦ ꯐꯅ ꯀꯨꯏꯔꯦ ꯏꯆꯥꯅꯨꯄꯤꯒ ꯇꯧꯃꯤꯟꯅꯒꯦ ꯇꯧꯕꯅꯦꯕꯀꯣ ꯏꯆꯥꯅꯨꯄꯤ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟ ꯑꯣꯏꯔꯤꯕ ꯑꯗꯨꯁꯦ ꯑꯃ ꯍꯪꯒꯥꯝ ꯊꯣꯡ ꯆꯥꯕꯁꯦ ꯍꯩꯇꯦꯕ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃꯅꯤꯌꯦ ꯆꯥꯛ ꯐꯣꯡ ꯁꯥꯕꯁꯤꯒ ꯍꯣꯠꯅꯒꯦ ꯍꯦꯛꯇ ꯃꯌꯥꯡ ꯏꯆꯤꯟ ꯏꯅꯥꯎꯒꯩꯅ ꯁꯨꯃꯥꯏꯅ ꯃꯅꯥ ꯂꯧꯊꯔ ꯆꯥꯕꯗ ꯀꯩꯅꯣ ꯂꯦꯝꯊꯣꯏ ꯅꯪ ꯆꯥꯏꯗꯨꯕꯨ ꯀꯩ ꯃꯅꯥꯅꯣ ꯀꯩ ꯄꯠꯇꯥꯅꯣ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯈꯨꯠꯇ ꯇꯣꯠꯈꯤꯕꯩ ꯈꯔ ꯌꯥꯎꯕꯗꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯐꯖꯔꯦ ꯌꯣꯡꯆꯥꯛ ꯑꯍꯥꯟꯕꯒꯤ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯗꯒꯤꯅꯦ ꯌꯣꯡꯆꯥꯛ ꯌꯣꯟꯐꯝ ꯆꯠꯄꯗ ꯌꯥꯝ ꯂꯥꯞꯄꯦꯕꯀꯣ ꯑꯗꯨꯑꯣꯏꯁꯨ ꯃꯇꯝꯁꯨ ꯑꯣꯏꯗꯅ ꯆꯥꯛꯁꯨ ꯆꯥꯅꯤꯡꯉꯛꯑꯕ ꯏꯅꯥꯎꯁꯤꯅ ꯍꯥꯏꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯑꯩꯁꯦ ꯅꯪꯒꯥꯡ ꯊꯣꯛꯑ ꯌꯣꯡꯆꯥꯛꯁꯤꯡꯗꯣ ꯃꯌꯥꯝ ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯄꯦꯡ ꯇꯧꯕꯁꯦ ꯃꯤ ꯈꯔꯗꯤ ꯂꯩꯕꯀꯣ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯉꯥꯡꯕ ꯍꯩꯅꯗꯕ ꯑꯗꯣ ꯈꯪꯗꯦ ꯏꯆꯥ ꯅꯨꯄꯤꯒꯁꯦ ꯂꯣꯛ ꯈꯨꯖꯤꯜꯂꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯅꯦ ꯈꯔ ꯄꯦꯡ ꯇꯧꯕꯁꯦ ꯍꯩꯅꯕ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥ ꯁꯤꯅ ꯍꯦꯟꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯍꯥꯏꯁꯦ ꯌꯦꯟ ꯊꯣꯡꯕ ꯉꯥꯛꯇꯅ ꯍꯥꯎꯄꯣꯠꯇꯦꯀꯣ ꯌꯥꯝ ꯍꯥꯎꯒꯖꯥꯠꯅꯤ ꯃꯔꯨꯗꯤ ꯈꯔ ꯇꯣꯡꯕ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯕ ꯌꯣꯡꯆꯥꯛꯁꯦ ꯌꯣꯡꯆꯥꯛ ꯉꯥꯛꯇ ꯆꯥꯏ ꯉꯁꯤ ꯀꯩꯝ ꯍꯥꯞꯇꯕ
หุ่นจะโรยไปกี้ค่อยกับม้วนเลยหางามเดียวหวานจาก็ขัดตั้งทักษะแหละ好还真的不能这个好哎mayamna ai husband ka sami laro na mayamna request ko ya man husband ka di sami na du ya di ba man sami na seba mayamna haiman bagino hả nuôi nó xa đi à chạy nhở cái này không lâu không nhắm là phụ thuộc mình còn số tàu khăn này đi sao cái ngông người ta bị sao khổ đó hàng ngàn pd không phải có lỗi hấp dẫn nữa mấy chơi này thật cả hào ấy bán khăn lệ mina pizza burger guy các bạn làm gì phải phụ thuộc cái gì mà phụ thuộc cái gì chúng ta bao gồmถ้าว่านะปั๊มจะน่าทราบให้เป็นมาเลยเดี๋ยวก่อนเขามันกินอาหารเลยปลาฮับเตรมนี่แม่งก็สิดิ simple เลยนะให้ไปแกะสลักสนุนที่จะรับแม่งเรียนดุมข้ากันนิ่งไปทุ่งนะแบบละลุงตกดำYung sa aja kali jadu mantra yaw mo hangde sa mau je kabak to yung sa ama ni pu ga yang kaya pi nonไม่ได้แม่มีวันเหรอวะมึงนี่กาดอืมเจ้าจ้ะพระเจ้าสุดเจ้าแล้วนะหางว่าหางพี่ชายนุ่มไปตุ้มมาเลยอืมอืมตุ้มมาจะชนะโชคโชคโถเอาโชคอะaman na magi manung hapjam bedo mang dana badu to
ꯏꯁꯤꯡꯁꯦ ꯑꯁꯥꯕ ꯊꯛꯄꯅ ꯈꯅꯥꯎꯁꯦ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯁꯥꯕ ꯊꯛꯆꯜꯂꯝꯃꯤꯅ ꯎ ꯃꯣꯔꯣꯛꯁꯤꯗꯤ ꯐꯖꯔꯦ ꯃꯍꯤ ꯊꯛꯄ ꯌꯥꯝ ꯍꯥꯎꯋꯦ ꯃꯍꯤꯁꯤꯗꯤ ꯑꯥ ꯌꯧꯔꯦ ꯈꯔ ꯀꯥꯡꯈꯠꯀꯦ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯆꯥꯗꯦꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯏꯗꯤ ꯃꯣꯏꯗꯤ ꯀꯨꯞ ꯀꯨꯞꯅ ꯌꯥꯟꯊꯠꯂꯒ ꯊꯥꯎꯗ ꯁꯥꯛ ꯇꯧꯔꯤꯅꯦꯅ ꯉꯧꯈꯥꯏꯕꯗꯣ ꯑꯗꯨ ꯇꯦꯟꯊꯣꯛꯑꯦ ꯀꯩꯅꯣ ꯅꯪ ꯆꯥꯏꯗꯨꯕꯣ ꯀꯌꯥ ꯈꯥꯌꯥ ꯊꯥ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯌꯥꯍꯧ ꯉꯟꯗꯧ ꯃꯥꯜꯂꯦ ꯃꯣꯔꯣꯛꯁꯦ ꯍꯥꯎꯋꯦ ꯃꯅꯝ ꯅꯨꯡꯁꯤꯔ ꯍꯥꯎꯔꯦ ꯌꯥꯝ ꯏꯪꯉꯦ ꯁꯤꯗ ꯈꯨꯏꯪ ꯑꯃ ꯇꯧꯔꯦ ꯃꯤꯁꯨ ꯌꯥꯝ ꯅꯥꯟꯅꯔꯦ ꯏꯪꯉꯝꯅꯤꯅ ꯍꯥꯎꯅ ꯁꯥꯕꯁꯦ ꯀꯔꯤ ꯍꯥꯏ ꯃꯌꯥꯝ ꯀꯣꯃꯦꯟꯁꯇ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯎꯁꯥ ꯃꯩ ꯍꯜꯂꯦ ꯍꯥꯎꯕ꯭ꯔꯥ ꯁꯤꯔꯦ ꯁꯥꯕꯅ ꯈꯨꯜꯂꯛꯇꯒꯤ ꯍꯪꯒꯥꯝ ꯊꯣꯡ ꯃꯍꯤ ꯖꯣꯔꯣ 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 ꯍꯩꯊꯔꯦ ꯖꯣꯔꯣ ꯖꯣꯔꯣ ꯀꯅꯥꯝꯇꯁꯨ ꯌꯥꯎꯗꯕꯁꯨ ꯑꯩ ꯈꯛꯇꯪꯒꯤꯁꯨ ꯈꯨꯠꯅ ꯅꯩꯌꯦꯁꯨ ꯉꯁꯥꯏꯗꯩ ꯂꯧꯈꯠꯂꯨ ꯌꯥꯗ꯭ꯔꯥ ꯂꯩꯔꯦ ꯂꯩꯖꯔꯁꯨ ꯏꯆꯥꯅꯨꯄꯤ ꯅꯣꯛꯏ ꯑꯩ ꯃꯃꯥꯡꯗ ꯆꯨꯝꯃꯤ ꯍꯪꯒꯥꯝ ꯊꯣꯡ ꯃꯍꯤ ꯂꯣꯏ ꯆꯦꯟꯊꯔꯦ ꯃꯌꯥꯝ ꯎꯕꯤꯕꯔ ꯌꯦꯡꯉꯨ ꯑꯣꯏꯃꯥ ꯉꯧꯔꯦ ꯌꯥꯝ ꯃꯅꯨꯡꯁꯦ ꯁꯤꯔꯦ ꯍꯥꯎꯔꯦꯍꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯍꯥꯎꯅ ꯆꯥꯔꯁꯤꯅꯗꯤ ꯏꯅꯥꯛ ꯈꯨꯟꯕꯉꯩꯗꯗꯤ ꯀꯔꯤꯃꯥꯏꯅ ꯆꯥꯔꯝꯒꯅꯤ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯈꯟꯕꯗ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯋꯥꯔꯤꯗꯣ
ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯝꯊꯣꯡ ꯕꯣꯔꯥꯒꯤ ꯃꯨꯛꯕꯥꯡ ꯂꯣꯏꯖꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯅꯁꯨ ꯆꯥꯊꯔꯦ ꯑꯩꯁꯦ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯆꯥꯍꯟꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯂꯁ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯤꯔꯛꯑꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯦꯒꯤ ꯅꯆꯟꯒꯤ ꯅꯃꯧꯒꯤ ꯅꯆꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯅꯝꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯉꯥꯏꯈꯣ ꯃꯌꯥꯝ ꯑꯝꯇꯪ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯀꯩꯝ ꯍꯥꯏꯔꯔꯣꯏꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯕꯥꯏ ꯕꯥꯏ